Gazada Nongthak Khakta Nattana Leimaidasu Landakhre, Gazagi Khwaidagi Chaoba Hospitalda bomb Thadakhre, Israel Gaza warge kulumdoini suba numit ngarang nongmaijing numita laladu makata na hena kangkhalakre media da piba warol amada Israel gi Prime Minister Benjamin Netanyahu na Gaza territory adugi manungda pak chawba leikha gi landa ba magi mangoina na laladu kansil halagani haike Israel na hostage pumnamak amuga na purakna ba masung hena pakthok chawthok pa leikha gi operation aduna mission asida ikhoibu mai pakpa ngamangani haina sumahak na phongdokhe Subnagi square kilometer chahum go hompurom chauba apikpa samudra mapanda leiba lam aduda Israel gi bomb singna cellular amasung internet service kakthatre United Nations na Gaza da khudakta ceasefire ama taunaba makoi gi appeal amuka na tawkhre UK Prime Minister Rishi Sunak amasung France ki Prime Minister Emmanuel Macron na ngarang nongmaijing numita Gaza da leriba misam singidamang khudakta chana thangnaba polam sing ising hidak langthak sing amasung fuel na chingba relief ki machak sing thana bagi maruoiba du phongdokhre amasung lanfam adu laiba foreign national sing thoglakpa yana bagi khanakhre foreign national sing natraga dual national sing yauna Gaza da faduna yamdrabada hostage saniga kuntra leidi haina Israel na haire adubu Israel gi nongthak attack sing da hostage sing adugi manung da yamdrabada yankhai hena sikre haina chayola sida Hamas na phongdokhre Hamas lusingba yahiya sinwar na Group asina Israel ga khutakta bandi mahut sinaba magidamak thaurang tauri haikre Palestinian rights singe sagatpada makok thongba singi manungda ma oiriba Turkey gi President Recep Tayyip Erdogan na Gaza da Palestinian singbo paktang na hatpa Israel gi mihat asigi maruoiba January ba maruoiba culprit adu Western power sing ni haikre laiba khuding makki masa ngak thokna bagi hak adu lei adubo masigi thokdok asida justice adu kadai da leikre Gaza da justice leitre tamthiba paktak na bamihat sing adu khaktamak thokli haina mahak na haike President Erdogan gi akanba wafam asidage Israel na Turkey dagi makoi gi diplomatic staff koksin khre ngahan communication pumnamak yakhidaba dugi matung billionaire Elon Musk SpaceX ke CEO na Gaza da international gi oina recognize tawba organization sing da Starlink satellite internet fangangani haikre I pau pumnamak yakhidaba duna Emergency call sing amasung aruba ambulance sortie sing da apan bathogal le haina Palestinian Red Crescent na phongdokhre Hamas na Israel da October 3 attack tawkhiba du da misam na ayamba oina yamdrabada miyoi lising amaga chamri sikhe madugi laman khumbada Israel na Gaza da nongthaktagi attack sing satharakibada angang na tangkhai ama muk oina miyoi lising nipan hena sikre ngarang nongmaijing numita Israel gi lan gi plane sing na Gaza gi Khwaidagi Chaoba hospital manakte attack sing Thadakhre nongthaktagi attack sing aduna Gaza city da leriba Sifa hospital ta balambi ayama thugai khre Israel Defense Force IDF na nongmaijing numita Hamas gi mathakta sathaba lan gi anoba tangkak ama haure haike Israel na Gaza da laikha gi lan mi sing thajin duna amasung laikha dagi nongthaktagi amasung samudra dagi sathaba attack sing pakthok chawthok handuna lal asida anoba tangkak ama hangdokhre haina Prime Minister Netanyahu na haike thangja numita Israel gi air attack na bet lahia da leiba Indonesian Hospitalda attack akai thohan khre Gaza gi Palestinian militant group aduna so Israel gi hanagi konong Tel Aviv amasung kha thangba Israel gi Eskelon amasung Asdod ta thangja gi numidang wairamda rocket mayam ama kapkhre haike Gaza da Israel gi bombardment international law gi mayoktani haina Russia na phongdokhre aikoina terrorism condemn tawrabasu hostage sing yauna misam sing lei haina khangba mafam sing da ka hena sakti siznaba yauna international humanitarian law gi kanglon thugai ba yaroi haina ngahan Russia gi foreign minister Sergei Lavrov na haike